Biren na luching balenga kasina lairaba singidamak tongan ba yai fathaurang kaya paikhalabasu Chief Minister masagi kendra dadi yoksin bangamdana leire. Ching da pangthok liba mikhalasi election ra selection ra khangdre haina CLP leader oibo bina fongdokre. Amadi ceasefire Manipurda chana ina draga chana de haiba varat lengakna lamdam asigi miyamda khangangadabani haina RK Anandna davi tawakle. Krumzari Times of Manipur gi Manipuri paumeng tabiriba mayam punamakpo ASHAPRIYA na taram nokchare ngasigi maru pausing miyamda sandokna pisari. Chief Minister N. Birena Luchingba Lengak Asina Hek Lakibadagi, Lamdam Masida Lairaba Singidamak, Tongan ba Yaifathorang Kaya Paikhalabasu, Chief Minister Masagi Kendra Dadi Yosin Bangamdri. Haingang Kendra gi Khabam Makha Laikai Hizam Lairakta Laibi, Chahi Kunipan Kaktangai Dibi, Naucha Chanuna, Haugat Kankatuna Chatpangamdrabi, Mama Amadi Mabungi Mating Pangbada Natana, Imung Puna Nabahot Nabada, Laisabini Haiba Kauktuna, Awa Polum Puhori. Hiramasida Tom TV gi Akhanaba Pauda Mama. Haingang Kendra gi manung chana laiba Manipur gi Chief Minister Nongthongbam Biren gi Kendra su oiriba Imphal East District ki Khabam Makha Laikai Hizam Lairektagi Langoijam Naucha Chanu Chahi Kungani Pan Mahakna Imung Asigi Thabak Inkhang Amadi Sel Tanbagi Lambi Khuding Mahakna Imung Asigi Bhar Pumba Puri Mahakini Habada Apopi Mama Amadi Phamung dagi Haugatuna Chatpangamdraba Mabung Ama dagi Hena Laite Migi factory amada yauduna thagi phanglakpa sel kharana mabungbu nongmadi layengduna fahangani haibagi asa amaga loinana hingli Nausagi apokpa mapasu cancer na naduna sangba yaba sel kaya ma changki aduga mapagi punsisu kanbangam khidi amadi mapa laikhidabasu chahi fadri Ambaromda apokpi mama langoijam hemabati chahi humpu ahan oisilakpa amadi ahan gi laina kaya narakpana kallingaida thabak ingkhang suduna mateng pangramlabasu ngasidi ngamkhidre nausagi amatang airaba mabung langoijam ranjoi chahi kunthraga nithoi sahi kharagi mamangdagi lambi gi laibak thiba thodok amadagi khongi saru kai khibadagi hogat kangkhatpa ngamkhidre Adubu hospital da puduna yod phumki madusu sel laitabana lauthokpa ngamdana ngasisu saisu amaga marup oiduna lairi Langoijam nauchan hai migi makhada thabak suduna phanglakpa lupa lising manga sina honaduna lakpani kari numitano aina ibungi makhongda phumliba yose lauthokpa ngamgani haiba khanbada ai kappanatna upai laite saratabu hendrabadi haiduna honabada imasu yengsinba ngamde Langoijam nauchana hai migi makhada thabak suduna phanglakpa lupa lising manga sina hotnaduna lakpani kari numitano aina ibungi makhongda phumliba yose lokthokpa ngamgani haiba khanbada ai kappanatna upai laite charatabu hendrabadi haiduna hotnabada imasu yengsinba ngamde aigi awabase ubiduna pukchel chawrab singna ibungbu amuktang mimanana chatpa ngamhanbiu haina phongdokhi Ado ay siyang so dum tamoy da hidok sage ay gi hoi CM gi mafam da leibane ay moy da hunjade hunbusu pamjade kayina haydi akoina ju soi gi belai moy da ba adagi phajana haijegi haina ju dum khale do soi gi bagi matang hoi khang soi gi de akoina moy da chen chung mu da do aduna ju akoina moy da haijaba ngam gi da bane ado hojik budi hoi da hoi jing duna tongni khoni bot haido kan da phajana budi haibi ba moy ju kon ta bude Apokpi mama langoijam hemabati na hai aina kalingai matamdadi mana masing hektuna mateng kharata oirabasu panglambani adubu ngasidi ai thongan phawba thokpa ngamdre pikliba isa laisabi asina tawriba matause ai yengba ngamde keza naujaduna laijagadaba matam asida imungi bhar pumba puduna lairi Nana nabune iba awa puwe jamu ibu iba iba ibu tiba lita de Taure ya ji bu ima ji bu ngang je ki na su no mi je ai ima ni kapipa som halala no na mi ji lo ima ai wa le ai tu o chalu le po ja da bi gai ta tu ji mai da chalu ku je da ju ma hera sa pu wan da ye na be pe ni bu ima ne wo sa ji ma ni tu le ko tu zo wo ye ma na wo chi ga ta ji ka li je ri le
ꯍꯥꯏꯅ ꯊꯔꯣꯏ ꯈꯨꯜꯂꯨꯅꯤ ꯇꯨꯔꯦꯟꯗ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯁꯨꯅꯦ ꯄꯪꯆꯠꯇ ꯆꯠꯅꯤꯡꯕ ꯑꯩ ꯍꯥꯏꯁꯦ ꯆꯤꯡ ꯈꯔ ꯈꯨꯜꯂꯨꯅꯤ ꯆꯥꯁꯨ ꯋꯥꯔꯦꯗꯅ ꯑꯃꯁꯨ ꯋꯥꯔꯦꯗ ꯁꯤ ꯈꯟꯖꯩꯌꯦꯕ ꯆꯥꯁꯤ ꯌꯥꯝ ꯋꯥꯔꯦꯀꯣ ꯑꯩ ꯆꯥꯁꯦꯗꯅ ꯁꯤ ꯈꯟꯖꯔꯤꯕꯨ ꯑꯃꯔꯣꯝꯗ ꯅꯥꯎꯆꯥꯒꯤ ꯃꯕꯨꯡ ꯂꯥꯡꯒꯣꯏꯖꯝ ꯔꯟꯖꯣꯏꯅ ꯍꯥꯏ ꯏꯆꯟ ꯑꯁꯤꯅ ꯃꯕꯨꯡ ꯑꯩ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯣꯠꯅꯖꯕ ꯑꯩꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯖꯕ ꯁꯤ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯏꯆꯟꯒꯤꯗꯃꯛ ꯃꯕꯨꯡ ꯑꯩꯅ ꯃꯁꯛ ꯊꯣꯛꯄ ꯀꯔꯤꯅꯣ ꯑꯃꯗꯤ ꯑꯩ ꯇꯧꯕ ꯄꯥꯝꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯒꯤ ꯏꯆꯟꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯐꯍꯟꯕꯤꯌꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ ꯏꯆꯟꯁꯤꯃꯒꯤꯗꯤ ꯑꯩ ꯃꯕꯨꯡ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯄꯦꯟꯗꯕ ꯉꯥꯛꯇ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯟꯕꯁꯨ ꯉꯝꯕ ꯑꯣꯏꯖꯒꯦ ꯏꯆꯟꯒꯤꯗꯃꯛꯇꯁꯨ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯇꯣꯟ ꯇꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯁꯨꯛ ꯋꯥꯔꯕ ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯅ ꯔꯟꯖꯣꯏꯕꯨ ꯂꯥꯌꯦꯡꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯖꯦꯅꯤꯝꯁꯇ ꯄꯨꯈꯠꯄꯤꯈꯤ ꯁꯦꯜ ꯆꯪꯒꯗꯕ ꯃꯃꯤ ꯎꯔꯛꯄꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯆꯦꯟꯈꯤ ꯂꯣꯏꯅꯅ ꯄꯥꯎ ꯐꯥꯎꯅꯔꯝꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯡꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯟꯈꯤ ꯍꯥꯏꯅ ꯄꯥꯎꯗꯝꯂꯛꯈꯤ ꯃꯣꯏꯅ ꯇꯧꯒꯅꯤ ꯂꯥꯌꯦꯡꯒꯅꯤ ꯑꯗꯨ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯂꯩꯁꯤꯗꯤ ꯐꯍꯜꯂꯅꯤꯅ ꯁꯪꯒꯨ ꯑꯃ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗꯒ ꯄꯨꯈꯠꯂꯦ ꯖꯦꯅꯤꯝꯁꯇ ꯃꯌꯥꯝ ꯑꯃ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯣ ꯄꯩꯁꯥꯗꯨꯒꯤ ꯃꯃꯤ ꯆꯪꯒꯗꯕꯗꯣ ꯑꯗꯨꯒꯤ ꯃꯃꯤ ꯎꯕꯒꯤꯔ ꯈꯪꯗꯦ ꯃꯣꯏ ꯄꯥꯈꯠꯂ ꯆꯦꯟꯈ꯭ꯔꯦ ꯃꯣꯏ ꯄ꯭ꯔꯁꯤꯗꯦꯟꯗꯣ ꯐꯥꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯇꯥ ꯇꯧꯈ꯭ꯔꯦ ꯍꯥꯏꯔ ꯃꯣꯏꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦꯕ ꯕꯣꯠ ꯑꯗꯨꯝ ꯅꯣꯡꯅꯤ ꯁꯨꯕꯗꯩ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯃꯣꯏꯕꯨꯗꯤ ꯈꯔ ꯋꯥꯔꯧꯋꯦ ꯑꯩꯈꯣꯏꯅ ꯑꯗꯣ ꯇꯥꯃꯣ ꯍꯣꯏꯅ ꯃꯣꯏꯗꯨꯁꯨ ꯈꯤꯇꯪ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯣꯕ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯃꯣꯏꯅ ꯀꯔꯦꯝꯅꯕꯤꯕ ꯂꯥꯛꯄꯤꯔꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯁꯤꯅꯤꯗ ꯌꯥꯝ ꯂꯩꯇꯕ ꯏꯃꯨꯡꯁꯤꯗ ꯑꯗꯨꯅꯦ ꯑꯩꯅ ꯉꯔꯥꯡ ꯇꯥꯃꯣꯗ ꯍꯥꯏꯖꯩꯗꯣ ꯇꯥꯃꯣ ꯍꯣꯏ ꯂꯥꯛꯄꯤꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯔꯦꯝꯅꯕꯤꯗꯣꯏꯔꯥꯅ ꯑꯩꯅ ꯍꯥꯏꯗꯣ ꯂꯥꯏꯔꯕ ꯃꯆꯟ ꯑꯃꯅ ꯃꯕꯨꯡꯒꯤꯗꯃꯛ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯖꯩ ꯍꯥꯏꯕꯗꯨ ꯅꯥꯎꯆꯥ ꯆꯅꯨꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯂꯤ ꯆꯍꯤ 3-4ꯒꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯗꯒꯤ ꯇꯥꯃꯣ ꯔꯟꯖꯣꯏ ꯍꯥꯏꯇꯥꯔꯦ ꯁꯦ ꯅꯥꯔꯒ ꯃꯥꯒꯤ ꯃꯈꯣꯡꯒꯤ ꯁꯔꯨꯁꯦ ꯇꯦꯛꯈꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯌꯣꯠ ꯐꯨꯝꯃꯒ ꯌꯣꯠ ꯐꯨꯝꯕꯁꯦ ꯆꯍꯤ 3-4 ꯁꯨꯖꯜꯂꯒꯁꯨ ꯂꯧꯊꯣꯛꯄ ꯉꯝꯗꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤꯕꯨꯛꯇ ꯂꯩꯔꯛꯂꯤ ꯑꯗꯨꯒ ꯆꯍꯤ 19 ꯈꯛꯇꯪꯈꯛ ꯉꯥꯏꯔꯤꯕ ꯃꯆꯟꯅꯨꯄꯤ ꯂꯥꯡꯒꯣꯏꯖꯝ ꯅꯥꯎꯆꯥꯅ ꯃꯤꯒꯤ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯍꯥꯟꯕ ꯌꯥꯎꯔꯒ ꯊꯥꯒꯤ ꯐꯪꯉꯛꯄ ꯁꯦꯜ ꯈꯔꯅ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯕ ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯆꯈꯥꯎ ꯍꯥꯏꯇꯥꯔꯦ ꯆꯈꯥꯎꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯤ ꯀꯦꯖ ꯃꯧꯖꯗꯅ ꯑꯗꯒꯤ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯜꯂꯒ ꯂꯩꯒꯗꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯅ ꯁꯨꯃꯥꯏꯅ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯒ ꯂꯩꯕꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯀꯌా ꯑꯃꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯗꯒꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯒ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯏꯃꯨꯡꯁꯤꯅ ꯄꯨꯟꯁꯤꯒꯤ ꯁꯤꯡꯕ ꯉꯝꯃꯣꯏꯗꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯐꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁט ꯏꯕꯨꯡ ꯁꯅꯥꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯅꯔꯦꯁ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯈꯥꯕꯝ ꯃꯈꯥ ꯂꯩꯀꯥꯏ ꯆꯤꯡꯗ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯈꯜ ꯑꯁꯤ ꯏꯂꯦꯛꯁꯟꯔ ꯁꯦꯂꯦꯛꯁꯟꯂ ꯈꯪꯗ꯭ꯔꯦ ꯚꯣꯇꯔꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯍꯛ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯗꯨꯅ ꯚꯣꯠ ꯊꯥꯗꯍꯜꯂꯝꯂꯕ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯑꯣꯏꯕ ꯏꯂꯦꯛꯁꯟ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯀꯅꯥꯅ ꯃꯥꯏ ꯄꯥꯛꯀꯗꯒꯦ ꯍꯥꯏꯕ ꯈꯪꯒꯅꯤ ꯍꯥꯏꯅ CLPꯒꯤ ꯂꯤꯗꯔ ꯑꯣꯏ ꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ MPCCꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯗꯨꯗ CLPꯒꯤ ꯂꯤꯗꯔ ꯑꯣꯏ ꯕꯣꯕꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯄꯤꯔꯤꯕ ꯃꯦꯟꯗꯦꯠ ꯑꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯍꯔꯥꯎꯅ ꯂꯧꯏ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯆꯔꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯁꯤ ꯅꯤꯌꯝ ꯆꯨꯝꯅ ꯆꯠꯊꯕ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯒꯗꯧꯕꯅꯤ ꯆꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯗꯨ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯏꯂꯦꯛꯁꯟ ꯑꯃꯔ ꯅꯠꯇ꯭ꯔꯒ ꯁꯦꯂꯦꯛꯁꯟꯔ ꯈꯪꯗ꯭ꯔꯦ ꯇꯝꯄꯥꯛꯇꯁꯨ ꯃꯉꯥꯏꯔꯦ ꯚꯣꯇꯔꯁꯤꯡꯅ ꯃꯥꯅ ꯄꯥꯝꯕ ꯃꯤꯔꯦꯞ ꯑꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯚꯣꯠ ꯊꯥꯗꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯈꯪꯂꯕ ꯋꯥꯐꯝꯅꯤ ꯀꯔꯤꯒꯨꯝꯕ ꯅꯤꯌꯝ ꯆꯨꯝꯅ ꯆꯠꯊꯕ ꯑꯣꯏꯔꯕ ꯀꯦꯟꯗ꯭ꯔ ꯑꯃꯗ 30 ꯅꯠꯇ꯭ꯔꯒ 90 ꯊꯥꯗꯔꯤꯕ ꯑꯁꯤ ꯑꯁꯦꯡꯕ ꯚꯣꯇꯔꯅ ꯊꯥꯗꯕ ꯅꯠꯇꯦ प्रजासिंगना पांबदु असेंगबा खंगलमगनी प्रजासिंगना पिरकपा अदु हराउना लौगनी मणिपुर असि नुंगाइहनबियु मदुदा कांग्रेस पार्टी सु सरुक याजगे मेखलदा माइ पाखौद्रे हाइबगी निंगबा काइनिंगाइ करिसु लेते कांग्रेस पार्टी की ओइनदी ओपोजिशन अमा ओइना लौफम थोकपा थौदांग चपचाना लौगनी हाइखी वोटर लैरिबा वोटर सिंगदो मदुना वोट थादब तारब हौजिकसु हेत थादा अमु हन केंद्र अमदा अखोइना थमजरिबा एग्जांपल जे हेत येंगनबा याय तसेंगना केंद्र अमदा येंगनबा कन्नादा 80% 90% थादब सिदी असेंगबा वोटरना थादब नते हाइबसिदी हौगिबदु नतबा हुजिकसि केंद्र अमदा हेत येंगनसेबा एग्जांपल द 80% 90% थादगरिबा केंद्र से 85 89 थादरिजे हुजिक अमु हेन मयाम प्रेस नु मयाम चंग येंगनसेबा
sungam ngamoi thadaba matam phangoi aduga tasengna 90% voter leiroi lamdam asida nation IM amadi Bharat Sarkar anigi marakta chanariba ceasefire asi chanaribra natraga chanadabra haibadu Bharat lengakna Manipur miyamda athuba matamda sengdokadabani haina handak pangthokiba Lok Sabha mikhalda NEIDP gi inerda mirep oikiba RK Anandna dabi tawrakle ngasi tera bazar da leiba party asigi office ta pangthokiba paugi mifam amada RK Anandna makha taraduna nation IM amadi Bharat lengak anigi ceasefire asi Manipur da chanade hairabasu handak Ukhrol district ta nation IM gi camp leirambagi Assam Rifles na takthokiba leikibana Manipur da ceasefire asi chanabra haibasi miyamna langtakna duna leiri maramaduna lamdam asida thokiba June 18 gi thodok adu amuk hanna thoktanaba Bharat lengakna Manipur miyam gi hul khanggadabani haiki akoi ceasefire extension si tawbra se si clarification tawgadab de haibasi maso ko NEIDP gi mai digi akoi thamjage aduga tawbum thokdabadudi khudakta lairibe camps me am noted oibra designated oibra me am single loiduma koi takhai ga ngai se NEIDP gi mai gi si wakum su koi hamam three khalaga in the interest of Manipur, in the interest of the ceasefire, in the interest of the Indo-Naga koi kerosigi koi labor high direct labor koi agreements with justice to avoid Manipur miyam justice to avoid June 18 thokibadu alaktana bai damukta si wakum siba clarification to mato tai have wakum siba koi party gi NEIDP mai gi si wakum siba bunjege ngasi ayu angan bada Pasoi police station ge manung chanba awang khunau mamang lekai da leiba Chain of Freedom Foundation Rehabilitation Center for Alcohol and Drug Users ki center da leiba miyoi ama center asigi toilet manungda thauri yanduna siram lei leikidraba miyoi adu sangakpa mamang lekai dagi sarangthem sanjoy chahi 38 apokpa leikidraba angang halkawi macha mari leire mahak ngarang nungthil pung ahum rom taba matamda thokhibadagi thiba khangdana leirakibani leikidraba sanjoy gi imung manung gi miyoi sarangthem doren na phongdorakpada ngarang ahing pung ahum makhairom taba duwaida center asidagi phone ama tawrakhi maduda pawasi police tahandabida loisinarasi haiba wafam thamlaki maduda imung manung na yakide haiki thaudogaduga mari lenana ngasi forensic science kangbu laktuna yengsinki mafam maduda lakiba police ki kangbuga leikidrabagi imung manung ge miyoi singa ningai sangdana ba thoki tungda makhatana investigation taunabagi damak rims ki miren sangda postmortem taunabagi damak asi bahakchang adu pukhi Nakalamoromda Porompat Police Station ge manung chanba konung mamang purairomba khongnang makhongda leiba Remedy Hospital amadi dog care ani gi marakta leiba drain sengba changluba sinmi ama maina chingmadagi leikitre thaudogasi ngasi ayuk thokibane leikidraba miyoi adugi mamingna Abdul Hakim apokpa Abdullah kawe uchiwa Santhel dagine mahak nongmagi afangba thabak suraga imung puriba miyoi amane Amaromda thaudogasigi pau fangbadagi Imphal East District Police amadi Manipur Fire Service ki kangbu amo laktuna ayuk pung nipan makhaidagi drain da siduna leiriba miyoi adu laukhatnaba honakhi pung ani rom Fire Service ki kangbu na wana honaduna asiba hakchang adu pung 10 makhai tarakpa duwaida laukhatlaba matungda Jenims ki miren sangda thamkhre Pochai gi mamalna atiapak na wanglabasu Imphal gi khwairamban kaithel da lakpa miyoi amana lupa kun khakta yaurabadi ayuki charadi helaroi cheng afaba kg amada lupa nifumari yaukrabasu khwairamban kaithel gi polakta famlibi chak hotel dadi lupa kun amada chaklok ama fanghauri hiramasi gi matangda tom tv gi akhanaba pawda mama hainabale lamna lakpa amadi khorangduna lakpa miyoi singbu aram khorangba kokhanba haibasi khwaidagi chawraba thogal amani Malemda ani sudraba nupi khaktana famba khwairaman kaithel asigi manungda chaksa fam hangduna fam libi ima sing asisu masigi marakta amani kaithel asigi manungda chaksa fam nifugi mathakta hangli mafam sing asida ironba chamthong uti asangba kanghau nga thongmana chingba mathel sing asi fangi ayuk pung manga makhaidagi thongba thakpa hauduna pung mapaldagi chak chaba fanghali chak yamna lamna lakpa miyoi amana khwairaman kaithelda lupa kundagi yankhai fawba yaurabadi chak lamba kokpangamli Imphal dagi tamna leiba lamdam singdagi laktuna
ꯊꯕꯛ ꯁꯨꯔꯤꯕꯤ ꯑꯃꯗꯤ ꯄꯣꯠ ꯌꯣꯜꯂꯤꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯄꯤꯔꯤ ꯅꯣꯡꯃꯗ ꯃꯤ 60ꯒꯤ ꯃꯊꯛꯇ ꯆꯥꯛ ꯆꯥꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯛ ꯆꯥꯅꯔꯤ ꯅꯣꯡꯃ ꯑꯃꯗꯤ ꯐꯣꯔꯦꯅꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯒ ꯃꯣꯏ 14 20 ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯃꯗ ꯃꯈꯣꯏꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗꯕꯅꯤ ꯆꯥ ꯊꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯐꯝꯐꯝ ꯂꯩꯇꯕꯗꯒꯤ ꯀꯣꯏꯆꯠ ꯆꯠꯄꯗꯨ ꯎꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯕꯗꯒꯤ ꯏꯃꯥꯒꯤ ꯄꯣꯠꯐꯝꯁꯤ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯏꯃꯥꯅ ꯅꯈꯣꯏꯒꯤꯗ ꯐꯝꯐꯝ ꯂꯩꯇꯕ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯕꯨ ꯄꯨꯊꯣꯛꯏꯕ ꯃꯩꯇꯩ ꯃꯆꯥꯗꯨꯗ ꯏꯃꯥꯒꯤꯁꯤꯗ ꯐꯝꯍꯜꯂꯨ ꯆꯥꯗꯤ ꯍꯣꯇꯦꯜ ꯑꯃꯅꯤꯗꯒꯤ ꯂꯧꯔꯒ ꯑꯄꯥꯝ ꯑꯄꯥꯝꯕꯗꯨ ꯆꯥꯍꯟꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯂꯤꯗ ꯇꯧꯗꯨꯅ ꯂꯥꯛꯏꯕ ꯐꯣꯔꯦꯅꯔ ꯅꯨꯄꯥꯗꯨꯅ ꯏꯃꯥꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯂꯨꯄꯥ 500 ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯏꯃꯥꯕꯨ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯩꯇꯩ ꯃꯆꯥꯗꯨꯗ ꯏꯪꯂꯤꯁꯅ ꯍꯥꯏꯔꯒ ꯏꯃꯥꯗ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯏꯃꯥꯒꯁꯨ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯩ ꯑꯩꯈꯣꯏ ꯃꯌꯥꯝꯒꯁꯨ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯩ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯆꯥꯛ ꯆꯥꯐꯝ ꯍꯥꯡꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕꯇ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯅꯕ ꯑꯃꯗꯤ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯍꯟꯅꯕ ꯍꯣꯠꯅꯖꯔꯤꯕꯤ ꯏꯃꯥ ꯀꯌꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯏꯆꯥ ꯑꯅꯤꯅꯤ ꯃꯣꯏ ꯑꯅꯤꯗꯣ ꯌꯥꯝ ꯄꯤꯛꯏꯉꯩ ꯃꯣꯏꯅ ꯀ꯭ꯂꯥꯁ 2ꯒꯨꯝꯕ ꯇꯝꯕ ꯑꯗꯨꯋꯥꯏꯗꯒꯤ ꯏꯃꯥꯅ ꯀꯩꯊꯦꯜ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯆꯥꯅ ꯑꯍꯟꯅꯤ ꯃꯍꯥꯛ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯒꯧꯇꯝ ꯀꯣꯂꯦꯖꯇ ꯅꯔꯁꯤꯡ ꯇꯝꯃꯛꯏ ꯃꯍꯥꯛ ꯅꯔꯁꯤꯡ ꯇꯝꯕ ꯂꯣꯏꯔꯒ ꯆꯍꯤ 4ꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯊꯥꯖꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯁꯨ 2 ꯐꯪꯉꯦ ꯏꯆꯥ ꯅꯨꯄꯥꯗꯤ ꯃꯥꯁꯇꯔ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯕꯛ ꯐꯪꯗ꯭ꯔꯤ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯂꯧꯔꯤ ꯃꯇꯝ ꯁꯥꯡꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯛꯄꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯦꯡꯅꯔꯛꯈꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯥꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇ ꯃꯆꯨ ꯇꯥꯔꯛꯇ꯭ꯔꯕ ꯆꯥꯕ ꯊꯛꯄ ꯐꯪꯗꯕ ꯃꯥꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯨꯕꯨ ꯊꯥꯖꯗꯅ ꯃꯇꯧ ꯃꯥꯟꯗꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯔꯝꯕ ꯏꯃꯥ ꯏꯕꯦꯟꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯊꯥꯖꯔꯨꯗꯅ ꯃꯍꯥꯛ ꯑꯗꯨ ꯃꯦꯝ ꯃꯥꯟꯅꯗ꯭ꯔꯕ꯭ꯔꯥ ꯋꯥꯈꯜ ꯆꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯃꯥꯅ ꯆꯥꯖꯈ꯭ꯔꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯧꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯃꯇꯤꯛ ꯆꯥꯅ ꯑꯗꯨꯝ ꯀꯌా ꯇꯥꯔꯒꯦ ꯍꯥꯏꯅ ꯄꯤꯕꯤꯔꯝꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯐꯤꯔꯣꯟꯁꯦ ꯇꯨꯃꯤꯟꯅ ꯂꯧꯔꯒ ꯆꯠꯈꯤꯕ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯗ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤꯗ ꯁꯣꯠꯊꯔꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯂꯩꯔꯤ ꯃꯈꯣꯏꯁꯤꯕꯨ ꯀꯅꯥꯒꯨꯝꯕꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯂꯝꯗꯤ ꯈꯪꯗꯕ ꯅꯨꯄꯥ ꯃꯆꯥ ꯃꯍꯥꯛ ꯄꯥꯈꯪꯅꯤ ꯍꯥꯏ ꯆꯍꯤ 35-36ꯀꯤ ꯂꯦꯡꯒꯥꯅꯤ ꯃꯍꯥꯛ ꯑꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯦꯕꯋꯥꯔꯤꯗꯒꯤꯅ ꯂꯥꯛꯑꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯋꯥꯈꯜ ꯁꯣꯏꯅꯥꯏꯔꯕꯁꯤꯡꯁꯦ ꯑꯩꯒꯤ ꯍꯣꯇꯦꯜꯗ ꯄꯨꯔꯛꯑꯒ ꯆꯥꯛ ꯄꯤꯖꯩ ꯁꯣꯂꯥꯞꯇ ꯄꯨꯔꯒ ꯏꯔꯨ ꯂꯨꯖꯕꯤ ꯃꯐꯤ ꯃꯔꯣꯟ ꯑꯅꯧꯕ ꯍꯣꯡꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒꯨꯝꯕꯅ ꯃꯍꯥꯛ ꯀꯨꯝꯕ ꯅꯨꯄꯥ ꯃꯆꯥꯁꯨ ꯂꯩ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠꯆꯩꯒꯤ ꯃꯃꯜꯅ ꯑꯇꯤꯌꯥ ꯄꯛꯅ ꯇꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯂꯝꯕꯤ ꯀꯌꯥ ꯊꯣꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯆꯥꯛ ꯆꯥꯐꯝꯁꯤꯡ ꯑꯁꯤ ꯃꯨꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯁꯤꯃꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯗꯨꯃꯛ ꯍꯪꯂꯤ ꯑꯗꯨꯃꯛꯄꯨ ꯃꯤꯑꯣꯏꯕꯅ ꯆꯥꯅꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯣꯜꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯗꯨꯅ ꯑꯃꯗꯤ ꯆꯥꯅꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯇꯔꯨ ꯇꯅꯥꯟꯕ ꯃꯑꯣꯡꯗ ꯃꯤꯌꯥꯝꯗ ꯐꯪꯍꯜꯂꯕꯗꯤ ꯑꯍꯦꯟꯕ ꯃꯤꯌꯥꯝ kaya ꯑꯃꯁꯨꯡ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯦꯞꯇꯅ ꯂꯥꯛꯈꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯒꯤ ꯂꯥꯛꯂꯤꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ngasi fauba ima kaithel manungda famliba kaithel sing asi mutkigadra haibagi chingnaba adudi adumak leitaba nate video journalist onel sambandrongga loinana Times of Manipur gi damak paudamjari bi ASHAPRIYA Times of Manipur khairamban bazar Bharat ke ahanba Prime Minister oiramba Pandit Jawaharlal Nehru leikidaba chahi 65 surakpagi death anniversary gi thauram ngasi VT Road ta leiba Congress Bhavan da pangthokre MPCC na sinduna pangthokpa thauram atuda CLP leader oibu bi yauna MLA sing ex-MLA sing MPCC gi luchingba sing amadi MPCC gi thaupuba sing sarugakhe laikhidraba Pandit Jawaharlal Nehru gi mitamda CLP leader oibo bina luchingduna MLA sing ex-MLA sing amadi party gi luchingba sing yauna laisu katuna ikai khumnaba utke thauram aduga mari leinana paumi singa unaba amada hanagi chief minister oibo bina Malem gi miyamna modern architect ni hainoriba anauba Bharat ama semnaba honabada achauba thaudang ama laukiba luchingba amani British ki loina makhada leirambadagi lising amaga chamapan ni futareta Bharat ningkha tamlaba tungda anauba Bharat ama semnaba honabada Pandit Nehru gi achauba khudol leikhi Bharat ki ahanba Prime Minister oiduna Malemna sak khangnaraba luchingba sigi leikidraba chahi 65 surakpagi anniversary asi pangthokpani
ngasi numit asina luchingba sige matik magun adu na hongna na ningsinghale haiki ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯂꯤꯗꯔꯁꯤꯡ ꯑꯁꯤꯅ ꯐ꯭ꯔꯤꯗꯝ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨꯒ ꯂꯤꯗꯔꯁꯤꯡ ꯑꯁꯤꯅ ꯄꯥꯝꯖꯔꯝꯕ ꯑꯗꯨꯒꯨꯝꯕ ꯚꯥꯔꯠ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯡꯒ꯭ꯔꯦꯁꯄꯨ ꯊꯥꯖꯕꯤꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯊꯥꯖꯕꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯁꯛꯅꯥꯏꯔꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯄꯥꯝꯃꯝꯕ ꯑꯗꯨꯒꯨꯝꯕ ꯏꯟꯗꯤꯌꯥ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯨꯛꯆꯦꯟ ꯅꯤꯡꯖꯦꯟ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯄꯨꯔꯨꯁꯤꯡꯁꯤꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯑꯉꯝꯕ ꯂꯩ ꯃꯅꯥꯝꯇ ꯑꯣꯏꯔꯁꯨ ꯍꯩ ꯃꯅꯥꯝꯇ ꯑꯣꯏꯔꯁꯨ ꯀꯠꯆꯗꯅ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯇꯧꯕꯤꯃꯟ ꯈꯪꯕꯗꯨ ꯑꯩꯈꯣꯏ ꯎꯠꯆꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯃꯐꯝ ꯈꯔꯁꯤ ꯊꯝꯖꯔꯤ ꯄꯥꯎꯒꯤ ꯃꯔꯛꯊꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ Admissions open for Modi University, Laxmangarh, Rajasthan. School of Architecture and Town Planning, School of Design, School of Engineering and Technology, School of Sciences, School of Liberal Arts, School of Management Studies, School of Legal Studies. 53% scholarship for Nordis students. For details, please contact Career Info Solution, New Chekon Road, near Bazaar, India, 841-3976-991. For more details, please visit our website www.modiuniversity.ac.in. Modi University. Kindergarten Montessori School affiliated to CBSE, New Delhi. Sagol Bantakil Kolom Laikai, Imphal West. Admission in progress. Class 11 Science and Arts 2019-20. Admission criteria 80% and above. Direct admission, free tuition fee, free textbooks and free uniform one time only. 70% to 79%. Direct admission, free textbooks. 60% to 69%. Direct admission and free textbooks. 40% to 59%. Admission through entrance test. For more details, please contact Kindergarten Montessori School, Sagol Bantakil, Kolom Laikai, Imphal West. Admissions open for sports and academic combo courses. Private Sports Academy Guwahati amasung Damayanti English School Moniari Tinialiga yanakibagi matung inna Manipur amadi North East ta leiriba class 10 pass tauraba 11 tamningba 12 pass tauraba graduation tamningba amadi class 3 dagi 7 fauba makha tamningba mahiroi singi selection test pangthoklagani. Football, athletics, taekwondo, karate, zitkundo gi mahiroi taragani thoi laujagadauri. Lakliba Zungi Tang Ani Ayoki Pung Tare Taba Matamda DK College Playground Mirza Guwahati da Pangthokadaba Final Selection Test Asida Mahiroi Singna Yaubiba Yaragani. Akupa Marol Gidama contact Tobirau 700-523-5638 Natraga 8011-560-148. Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenna bagi pandamda miyoi bagi thawai ni hairiba afaba ising phanghana ba hotnajari liter kun gi jar asi subscriber khudingmak ki yumthong khudingda phanghana ba hotnajari taru tananba mahausa dagi thokjarakpa ising loduna sijinari ising asida kanaraba mineral hapchinduna matam sigi khwaidagi paraba khusu khulaina process tawduna pack tawjari sterilize tauraba ising patra singda hapjari subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chani yankhai khaktani chahi amagi lobiba matamda tha anigi subscription free da pijagani subscription type tha amagi lupa chani yankhai tha taruki lupa lising amaga chamanga tha ahum gi lupa chatre yankhai chahi gi oina lupa lising ahum khudong chaba si megi tarik kuntra fawgi manungda lobi ho contact tobiu 8257888737 email lamjingbakanglawwater@gmail.com. Break ki matungda mayam amu kana taram nokchari makata ba pau pizari lamdam asigi chahi manga fawbugi manungda leiriba angang singbu diarrhea dagi ngathoknaba amadi ORS powder amadi zinc tablet ki maramda ningthina bab tahanabagi dabak National Health Mission Manipurna Intensified Control Fortnight 2019 gi tharam pangthoknaba sem saba loisile wafam asing asi State Health Mission ki Director Dr. S Manikantana
mahakki chamber da pangthokiba paugi mifam amada haikibani mahakna makha taraduna thauram masi hayengdagi mathang thagi nipan fawba chathagani masigi maru oiba pandamdi chahi nauriba angang singda diarrhea laina na maram oiraga chada taragi changda sibagi thogdo kaya thokliba sidagi kanma ngamnanaba paikhalakpane khongthang asida mari leinaba loisang sing education PHED social welfare singa punba thaudang lominanaba mathau tai haiki case kana gomba ngang amana hairiba sing simraksida breastfeeding do yorgadi asi breastfeeding si khoi kanna encourage wi pitak pi haidna ana sumba khoina amna mawang amada intensify wi ba mawang si cover donan ba khoi khone jabani not only to the curative aspect but also preventive aspect as well and preventive aspect so khoi chando kana bhan jabani khoina pa mi badi laiba ngang khuni maksi masamo phana leina adegi na adi ektan henbagi pandam du phangam ne ro khoi pa mi khoi na ngasi gi tawriba fortnight sigi khoi ngasi press conference di angang amata khoi diarrhea na aduna siroi da bani haibasi Imphal City Manungi sensitive area singda thokaning da ba thaudok sing thoktana ba District Police Imphal West na lokalakpa cheksin tharangi saruk amo oina District asigi additional SP operation AZ Sam agimidiyang makhada Imphal West Commando Bazar Unit na ngasi ayuk pauna bazar ge Masjid Road Kakhulong BT Road MPP office mamang Polo Ground maning Diamond Gully Laima Shopping Plaza ge koiba amadi M sector ra park sana thiba humbagi thabak chathakre Ayuk pung nipan dagi nipan ga minute yang kai manga fawba chathakiba operation aduda punna miyoi chani ga nifu manga masa masagi saktak che puthokanduna verification chathake masagi saktak che yaudaba miyoi tara manga makhatana verification chathanabagi damak city police asinakhe Technopol district in Manung Janba border town Moregi Chinkim village Talairiba Eklavia Model Residential School EMRS na handak chahi ge pangthokiba class 10 amadi 12 ki parikya da district asida lairiba tongan ba school singdagi mangjil thana mai pakpa school ama oire Tribal Affairs and Hills ki makhada lairiba school asi haukiba chahi lisingani taramari gi February thada sangaduna lisingani taramanga digi class haukibani hairi amadi haukiba chahi lisingani taranipan da class 12 hapchinduna handak chahi asida hanba oina mahairoi taramapan class 12 parikya thabada fail amata yauduna letter mark yauna pass tauke amadi class 10 metric parikya dasu satra yamba pass tauke masiga mari leinana ngasi school asida mai paklaklaba mahairoi singbo chamba khudol piduna pungning thogatkhre thoramaduda MDC ADC Chandel ge Cecilia Seneva hauke Technopol gi ZEO N Arun Kumar amadi EMRS ki principal Hemkhulun Tauthang athoiba mithung lensing oina sarukya ke Chief guest ki oiba warol piraduna Cecilia Seneba haukipna school sing asigi haudoki bagi wafam kayama thamladuna Technopol district asida Eklavia Model Residential School asina mangjil thaduna government school ama mai paglakpa sida thagatpa wafam kayama su phongdoki Midday meal workers singi kusumal tha amata chithadana pithopiyu haina all Manipur midday meal workers union ge general secretary gi cherol amana hairakle cherol asina makhata na hairibadi union asigi president maibam loitangna sabapati oiduna union asigi executive committee gi mifam ama ngarang pangthokre mifam aduna Manipur da lairiba midday meal workers singi working condition fagat hanbaga loinana midday meal worker pumnamak regular tahanna taksinba warip sulokhe Loinana Union Singi Oiba Humlak Suba Conference June Kunmapan Namadi Kuntrada Pangthoklagani Hairi IGAR South Kim Idyang Makhada Kuntaruk Sector Assam Rifles ki More Battalion na More the Lairiba Public Cemetery Barbed Wire Fencing Loiraba Matungda Miyam da Khusinakre More Miyam na Haizarubadagi Matung inna Assam Rifles ki Maikaidagi Numit Tara Mangani Chupna Mafam Aduda Fencing ki Thabak Chatharakibane Ngasidi fencing loiraba matungda cemetery adu yengbada puwariga sagonaraklaba saktam ama oire ngasi miyam da khusinabagi achamba thauram aduda Hill Tribal Council More village chairman amadi khunja singna sarugyakhi thauram aduda miyam gi damak lawrakiba yaifa thaurang singi damak Assam Rifles pu thagat pafungdokhi All Jiribam United Clubs Association Azuka Amadi Krishna Diagnostic 50 Vedat Hospital Ningsing Khun Jiribam Anipunna Pangthokpa Free Diagnostic Campaign Jiribam gi Club School Singda Makhatana Pangthokle Campaign asigi sarung amo oina ngasi Jiribam Model High School Mission Compound Babuparada Free Medical Camp ama pangthokre
ngasigi kem aduga mari leinana azuka gi vice president M Premchandrana Jiribam gi Laikai club school singda haukiba Mars ki tang taruk tagi free diagnostic campaign chathaduna lakle kem ase Jiribam hospital da fangliba test makhal yankhai humdoi lemna tawba yare haibagi pausel pibaga loinana azukana Jiribam gi prajamiyam da nadringai da laina tina yaubra yenghanbagi pantamda kem ase pangthokpane Jiri circle gi akoibada pangthokpa loiraba matungda barak circle da makhatana pangthokigani hairi Chayol ani chupna chathagadaba orientation program on intensified diarrhea control fortnight ki saruk ama oina ngasi Jiribam gi ZEO gi meeting hall da nongmagi oiba ZEO Jiribam gi makhada leiriba school singi headmaster amadi headmistress singi oiba training program ama pangthokre resource person oina saruk yakiba Dr M Sarojana school gi angang singna diarrhea degi kamdona ngakthokani amadi matau karamna khut sa hamgani haibadu demonstration ga loinana trainee singda sandokna takhe Nodal officer Oiriba T.H. Buddha Singh Maikai Digi Kut Hambada Changadaba Machak Singsu Yentoke. Kori roll Sandoklo Wangzing Napiba Mana Singh Kumjali Singani Taramapangi Oina Fangadaba Singh Lautokre. Lupasigi Secretary Vorot Sana Samna Thadoropa Cherola Magi Matung Ina Lenin Kumanchada Mahaki Sereng Lairik Matamgi Manglanda Tekcham Kamini Kusha Loidang Ningsing Mana Lisingani Taramapan RK Sana Hanbidana Mahaki Serengi Lairik Lan Khamle Imanada Priyasaki Ningsing Sahitya Mana Lisingani Taramapan Amasung Dr. Naurem Gandhardana Lifetime Subukumar Lifetime Literary Award Lisingani Taramapan Lan Thoklagani Hairiba Mana Singasi Chahi Asigi Jun Nipanda Pangthokadauba Loop Asigi Nifu Nithoi Suba Mapokumon Thoramda Lan Thokani Hairi Thobal Khetri Laikai da laiba Rising Club ki thongmi amadi Laikai miyamna ngarang numidang wairam heroin number 4 yonba amadi chaba miyoi nipan faduna warak walem naba matungda Thobal Police Station da khusinakre Rising Club ki member Maibam Samanandana TBL Khetri Laikai da atopa mafamdagi miyoi kya laktuna nisa yonba amadi chaba yaure haibagi pau fangbadagi club ki member singna senaduna lakpani Nungthil yachang lakpada Khetri Laikai Canal da makhoi nipan gi mangu matau chingnabadagi check tawduna yengbada gram chamarong gi oigadawa heroin number 4 pack taruk yaurambani matungda Laikai asida laktuna nisa yonba amadi chaba tawbiganu laibak miyam punna nisa gi mayokta akanba khongthang lominarsi haina phongdorakhi paugi marthan atemba break ama muklokzari Hey, Bema, exam pass to bugi haraugi di laitana unga phami du karigino. Pamoyage school puna taminradi ai like tamatoge. Ai yai ma amta ngai ko. Nangbu khoi ibem ga lairik punna taminaba tanbrane. Aidi science stream pame. Aduga ai khoi chanto mina art stream. Aduga Manipur di science ka arts ka pulap taminaba yaba afaba school amata sulaite. Akhoi chanto mina ai ga pulap samina ningdana tawrine bacho. Hey, karigino na hey noy adoyang wari duba. Ha. Noy ani punna taminaba yaba school ni na aina thiba chaluri sa. Imphal Airport manakta leiba changangai usikondane. Advanced School of Arts and Science haidana amaling khaledana. Haribi schools de MIL gi subject khudimak loina tamba yare. Aduisu matakta tha ahum khudingi free medical checkup. Hey, nangbu aduyam phaba school am phangaga nacha ani gi form loruk tri di karigino. Taso oisu apam mina ti kai doroge. Say form. Lauri en he. Kauna li amadi wana saba potlam sing uda haktuna saba phazaraba leitengi potlam sing nungbi Manipur gi puwari ga mari leinaba laithi sing kabokang na saba potlam sing salai taret ki lengyan fi amadi notice ki mafam kaya da saba phazaraba handicraft ki potlam sing phangbiragani plastic ki mapal tangbagi mahutta mahusagi potlam na saba pothok sing sijinabiyo Lengsin Biraksi Akom Handicrafts, a unit of Iraima Women's Welfare Association, Kongba Nandaibam Laikai, Kongba Road, Imphal District, Manipur 795008. Akupamarol Gidama contact Birau 98632 43964 Natraga 9402 987076.
Nauka Hearing Aid Center Kumja lising ama chawpan marifom doi ki hong chai kuntra manga hena Northeast India ahan hearing aid clinic mo ine lerek laba Nauka gi Imphal Center ma hangjare TV ma phone gi konjel loinana nil khongum fam na tabang ngam dabi awaba mayok na dibna al koding mag wabi rugano Nauka Hearing Aid Clinic ngasi makleng sin direktuna completely invisible water resistant amadi rechargeable oidaba digital hearing aid hapiu tabang ngam gi pangal wala badom gi khang chana ba single power si tambio ai khoi gi leifam di Nagamapal Main Road Phawai Sangam Lekai near Community Hall mobile number na 6009545159 Break ki matungda mayam mo mukha na taram nokchari makha taba pau pizari Lok Sabha Mekhalda yamna chawna mai pakraba Narendra Modi gi ani suba term gi Prime Minister oina wasak lawbagi thoram tha sigi kuntra gi numidang pung 3 taba matamda New Delhi da laiba Rashtrapati Bhavan da pangthoklagani Narendra Modi bu Bharat ke President Ramnath Kovind na Prime Minister oina wasak lawgani Narendra Modi na wasak lawbagi thoram asi yawnabagi damak malem gi laiba kaya gi luchingba sing baton tawnabasu thorang tawkhre Haukiba nomaizing nomiki numidang wairamda Uttar Pradesh ke Jinkalwada da subnatagi chahi mari khakta ngairiba nipa macha amadi mama minung silaitana halaple Thawdogadu nupi adugi mapuroibana chathaba oiramgadra haibagi chingnabaga loinana pulisna fagatlaga wahang pahang chathaba hokre pawasina hai laikidrabi masagi chahi kuntra surabi urmila amadi mahaki chahi mari khakta ngairiba machanupa Kishan ga mapuroibaga loinana numit 15 romgi mamangdagi urmila gi manau nupi Chandan gi mayumda Hyderabad tagi thabak thiba lakhibani Sikkim Kantikari Morcha SKM gi President su oiriba miyamna PS Gole haina khangnaba Prem Singh Tamang ngasi Sikkim gi Chief Minister oina wasak lawkhre Mahakpu Governor Ganga Prasad na Paljor Stadium da pangthokiba thoram amada Chief Minister oina wasak lawkhibani Panbaya badi Prem Singh Tamang handak pangthokiba State Assembly Mikhalda mirep oikide Nakalamaromda Sikkim Democratic Front SDM nadi Prem Singh Tamang bu Chief Minister oina wasak lawkhiba dubu yaning da bafongdokpaga oina party gi legislator singna Paljor Stadium mamangda khongjang changsinkre Nepal gi konung Kathmandu da ngasi ayuk thokiba bom mathang pokhaibagi thodok amada yamdrabada miyoi mari hatkre atopa taret amana asokapan nangkre Tongan ba mafam ahumda thokiba thodok adu Maoist na chatharamba yai hairi adubu hauziki oina kanana karigidamak bom sing adu pokhai hankibano haiba hairakpa leitri asiba mari gi manungda ahum amadi khudakta bom pokhai famda laikidabani aduga amana hospital da laikidabani ahan ba pokhai kibaduna gute kuloda thokibani aduga miyoi ama sikhi ani subana okedara da thokibani aduga miyoi ahum sikibani ahum suba pokhai kiba mafam aduna Kathmandu gi Thankot tani aduda thodok tuda miyoi ani sokhanke panbaya wafam amana Nepal asi matam sangnadagi Maoist ki irangna sokhanduna lakpani Brazil gi awang thangba state ki Amazonas ki konung Manaus ta leiba jail da leiba Vandi Masel marakta khud thokna bagi thodokta yamdrabada miyoi 15 sikre kharana sokapan nangkre Ngarang numidang wairam Vandi singi marakta ningai sangdanabagi thokiba thodok adu laksinabagi damak ahenba security sing jail adu da thajin khibaga loinana irang adu laksinkhre Hausika muk sanabagi pau phangbigani Mathang thagi nipan dagi 12 fawba Uttarakhand gi Rudrapur da pangthokadauba ahumlak suba Youth Men and Women National Boxing Championship da lamdam asigi mahut sinduna saruk yagadaba official amadi sanaroi singi team lauthokre Manipur Amateur Boxing Association na thadorokpa cherol amana nupa gi kanglupta sanaroi taret aduga nupi gi kangluptana nipan yauna official ahum khalle hairi ngasi ayu phone kiba pauche singda kari maru ibu pau yaw kibagi habdu me ampuna me taminasi Lamjingba Times Nambul River Rejuvenation and Conservation Project Khusem gi pambaina aphaba ising selhan gadori Modi amukhana Prime Minister oinanaba me kuntra da wasak lawragani Sangai Express Narendra Modi na Prime Minister oibagi anirak subatam May kuntra da Prime Minister oina wasak lawgadori BJP na luchingba Manipur lengakta ahongba lakadori bra Naharol gi thaudang
Narendra Modi ani subatam gi Prime Minister oina May 30 gi numidang pung 8 tabada wasak lauragani. Manipur State Kala Academy Fund ningthina pibidabana mutkhiba yabagi phibam da leire Kesorjit. Laifambu sendan lambi onthoknaba miyoi kharana court case tawba laibak thibani UMO. Mother Care Children Hospital da angang laikhidabagi irang thokre Dr. Singi Maral natte angangi nariba layongdunani hospital. Poknafam May 30 da Narendra Modi wasak lauragani. Manipur State Drug Policy semnaba thabak paikhatle ahanba khongthang oina City Convention da workshop ama pangthokre. Manipur State ki oina criminal activist sing hantarakli report. Plastic waste disposal ki action plan paikhatabagi damak state kunmangana lupa koti amamam gi fine chiraba yai. Myanmar gi trilateral highway da sagadaba thongsing maram khangdana thabak lepkhre. Huyan Lan Pao May 30 Narendra Modi ani subatam gi Prime Minister oina wasak lawargani. Armina Silong dagi faraga Masimpur gi jungle da hat kiba thangjam Satish ki haksang phangan biyo haija kiba petition High Court na atopa court amada wakat lunaba khanghan khrei. Isanu pa bu halaga hundok pikraba matungda amuk puthora u haibadagi yumda leiba fangkide Sanatombi. Iraibak Manipur da mayai ka bachinjak drug ki saitheng hengal laklipa asi thingna policy ama semba tangai fadre. Modi Prime Minister oina sagol san nimita Council of Ministers singaloina wasak lawaragani. Angangama laikhidabagi wahauda Mother Care Children Hospital anabagi kangbuna thugai krai. Sana laibak Narendra Modi anirak subatam gi Prime Minister oina May 30 da wasak lawaragani. Apamba matamda solid waste plan gi mai puthokpa yare August ha phawgi manungda mai pinaba pandam thamli. Aroibada maruiba paw mukana. Chief Minister N. Birena Luchingbalenga kasina lairaba singidamak tongan ba yai fathaurang kaya paikhalabasu Chief Minister masagi kendra dadi yoksinba ngamdana leire. Chingda pangthok liba Mikhalasi election ra selection ra khangdre haina CLP leader oibo bina fongdokre. Amadi ceasefire Manipur da chana ina draga chana de haiba varat lengakna lamdam asigi miyamda khangangadabani haina RK Anandna davi tawakle. Hauziki wenadi matang asida Manipuri Paulo Sinjare Pauming tabiriba mayam punamakpo ASHAPRIYA na mukana khurumjare.